June 6 Tamil Nadu amadi Kerala-dagi hainau makhal kayamarum Manipur yauna awang nongpokki tongan-tonganba mafamsingda leptana pusilakpa maramna lamdam asidasu Nipah virus sandorakpa yabagi akiba leire. Awang nongpokki miyamna Nipah virus ki maramda mamut tana khangdaba maramna hojik laina asi pak sanna sandorakliba Tamil Nadu amasung Kerala-dagi pusilakpa hainau makhal kayamarum lamdam asida pamna sanabagi maong ama uba phangli. Nagaland-gi oinadi May 27 da state laingakna cheksin thorang lokhatpa hokhibaga loinana Animal Disease Monitoring and Surveillance Cell da chang naina Nipah virus ki maramda kupna yengsinnaba khanghanba laikre. Nagaland-gi Animal Husbandry and Veterinary Services Department nasu Nipah virus ki maramda cheksin thorang lokhatpa hokhibaga loinana miyamda mikup nahumsingna leinaba khanghankre. International border ga naknaba Bangladesh ki khungang kharada handakta Nipah virus na maram oiraga miyoi manga sikraba matungda Tripura gi Health Department nasu akanba cheksin thorang lokhatle hairi. State government na district medical officer singda notice thaduna mipum khudingmak Nipah virus ki maramda wakhal tahannaba amasung cheksin thorang lokhatnaba khanghankhre hairi. Kerala gi miyoi amadagi lauba blood sample National Institute of Virology da changyeng tawbada Nipah virus positive oiramba thengnabadagi Union Health Minister Harshvardhan na khudakta akhannaba mifam ama kauduna Kerala da center gi maikaidagi pangba yaba mateng panggani haina thajaba pikre. Miyoi tarukna saba central team ama Kerala da mangjaunana thumkibaga loinana epidemiological investigation jathanaba thorang lokhatpa hokre. National Institute of Virology amadi Indian Council of Medical Research ki team amasu monoclonal antibody singa loinana Ernakulam da thungduna mathau tawa cheksin thorangching lokhatpa haure haina report amana phongdokli. Hojik Nipah virus ki laichat chandoraktuna miyoi kaya sihankraba Kerala amasung Tamil Nadu gi hainau kayamarum pusilaklaga Manipur da marang kaina yoliba maramna laina asi Manipur da su sandorakpa yai haina mipaiba poknari. Karigumba Nipah virus sandokliba sekpi makhal amana chikluba hainau charuba thoklabadi laina asi longnarakpa yai haina akhang ahisingna mot piri. Mapandagi pusilaklaga Manipur da yoliba hainau makhalsing hiram asiga mari lainana yengsinba mathau tare haina maikai kayadagi mot pinarakli.